ꯍꯧꯖꯤꯛꯇꯤ ꯂꯥꯏꯑꯣꯏꯔꯕ ꯊꯦꯡꯒꯨ ꯑꯗꯨꯅ ꯇꯥꯛꯄꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯤꯡꯕꯨ ꯉꯥꯟꯕ ꯏꯐꯨꯠ ꯑꯗꯨꯗ ꯑꯀꯤꯕ ꯂꯩꯇꯅ ꯀꯨꯝꯊꯈꯤꯔꯝꯃꯤ꯫ ꯏꯐꯨꯠ ꯑꯗꯨꯒꯤ ꯏꯁꯤꯡꯒꯤ ꯏꯔꯝ ꯑꯗꯣ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯨꯊꯔꯝꯃꯤ꯫ ꯃꯤꯀꯨꯞ ꯀꯌꯥ ꯆꯤꯡꯕꯨ ꯉꯥꯟꯕ ꯂꯦꯞꯇꯅ ꯂꯩꯈꯥ ꯌꯧꯅꯅꯕ ꯂꯨꯞꯊꯔꯛꯂꯝꯃꯤ꯫ ꯌꯥꯝꯅꯃꯛ ꯑꯀꯤ ꯇꯨꯖꯨꯡꯅꯤꯡꯉꯥꯏ ꯑꯣꯏ꯫ ꯑꯆꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯍꯦꯛꯇꯃꯛ ꯀꯨꯝꯊꯕ ꯉꯝꯕ ꯃꯐꯝ ꯑꯃꯗꯤ ꯑꯣꯏꯔꯝꯂꯦ꯫ ꯃꯃꯩ ꯊꯪꯗ ꯆꯤꯡꯕꯨ ꯉꯥꯟꯕꯒꯤ ꯄꯨꯛꯅꯤꯡꯗ ꯀꯔꯤꯒꯨꯝꯕ ꯏꯊꯤꯜ ꯑꯃ ꯐꯥꯎꯔꯛꯂꯕꯗ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯁꯣꯏꯗꯅꯃꯛ ꯌꯥꯏ ꯑꯗꯣ ꯑꯣꯏꯔꯒꯅꯤ ꯈꯟꯕ ꯑꯔꯪꯕ ꯄꯣꯠꯁꯛ ꯑꯃ ꯂꯩꯕꯗꯣ ꯎꯔꯛꯂꯝꯃꯤ꯫ ꯑꯃꯔꯣꯝꯗ ꯃꯇꯤꯛ ꯃꯒꯨꯟ ꯆꯥꯎꯔꯕ ꯃꯀꯔꯥꯜꯒꯤ ꯃꯅꯥꯏ ꯍꯤꯡꯆꯥꯕꯅ ꯏꯐꯨꯠ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯎ ꯈꯣꯡꯕ ꯃꯀꯔꯥꯜꯅ ꯎꯔꯛꯂꯝꯃꯤ꯫ ꯃꯥꯅꯤ, ꯑꯩꯅ ꯆꯤꯡꯅꯔꯝꯕ ꯑꯗꯨꯃꯛ ꯊꯣꯛꯂꯔꯦꯗꯅ꯫ ꯑꯩꯅ ꯈꯟꯈꯤꯕꯅꯤ ꯏꯐꯨꯠ ꯑꯁꯦ ꯑꯆꯝꯕ ꯏꯐꯨꯠ ꯑꯃ ꯅꯠꯇꯦ꯫ ꯃꯐꯝ ꯑꯁꯤꯗ ꯃꯀꯔꯥꯜꯅ ꯈꯪꯕ ꯉꯝꯗꯕ ꯑꯃꯗꯤ ꯂꯩꯔꯦ꯫ ꯏꯄꯥ ꯏꯄꯨꯅ ꯁꯨꯔꯨꯡ ꯑꯁꯤꯗ ꯂꯩꯅꯅꯕ ꯇꯥꯛꯄꯤꯔꯝꯂꯒ ꯀꯔꯤꯒꯤꯗꯃꯛꯇ ꯏꯐꯨꯠ ꯑꯁꯤꯒꯤ ꯃꯔꯝꯗꯗꯤ ꯇꯥꯛꯄꯤꯔꯝꯗ꯭ꯔꯤ? ꯀꯔꯤꯒꯤꯗꯃꯛ ꯏꯐꯨꯠꯀꯤ ꯏꯁꯤꯡ ꯀꯪꯈꯤꯕꯗ ꯑꯩꯒꯤ ꯊꯋꯥꯏ ꯑꯁꯦ ꯇꯅꯤꯛ ꯇꯅꯤꯛꯂꯤꯕ? ꯇꯦꯟꯁꯨꯕ ꯅꯤꯡꯊꯧꯒꯤ ꯃꯀꯣꯛ ꯂꯨꯔꯦꯜ ꯀꯠꯂꯒ ꯏꯐꯨꯠ ꯑꯁꯤꯗ ꯏꯔꯥꯠ ꯊꯧꯅꯤꯖꯕ ꯇꯥꯏ꯫ ꯃꯤꯠꯅ ꯀꯨꯞꯄꯒꯤ ꯃꯅꯨꯡꯗ ꯅꯤꯡꯊꯧ ꯇꯦꯟꯁꯨꯕꯕꯨ ꯏꯐꯨꯠ ꯂꯩꯔꯝꯕ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯄꯨꯊꯣꯔꯛꯂꯝꯃꯤ꯫ ꯃꯀꯔꯥꯜꯅ ꯅꯤꯡꯊꯧ ꯇꯦꯟꯁꯨꯕꯒꯤ ꯃꯉꯛ ꯀꯛꯇꯨꯅ ꯍꯥꯠꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯦꯟꯁꯨꯕ ꯅꯤꯡꯊꯧꯗꯤ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯦ ꯀꯔꯤꯁꯨ ꯈꯪꯗꯕꯈꯩ ꯆꯣꯏꯔꯣꯜ ꯄꯥꯔꯣꯜ ꯉꯥꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯁꯦꯡꯕꯃꯛꯇꯤ ꯅꯤꯡꯊꯧ ꯑꯁꯤꯗ ꯇꯝꯊꯤꯔꯕ ꯍꯤꯡꯆꯥꯕꯤ ꯃꯥꯂꯤꯀꯤꯅꯤꯅ ꯍꯨ ꯀꯥꯝꯁꯤꯜꯂꯝꯂꯕꯅꯤ꯫ ꯍꯦ ꯃꯀꯔꯥꯜꯒꯤ ꯃꯤꯀꯞ ꯊꯥꯡ! ꯏꯃꯥ ꯏꯕꯦꯝꯃ ꯏꯐꯨꯠ ꯂꯩꯔꯝꯕꯤ ꯃꯐꯝꯗ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯂꯛꯇꯨꯁꯨ ꯃꯁꯦꯛ ꯃꯉꯥꯜ ꯅꯥꯏꯔꯕ ꯇꯦꯟꯁꯨꯕ ꯅꯤꯡꯊꯧ ꯂꯨꯔꯦꯟ ꯀꯠꯆꯔꯒꯦ꯫ ꯃꯇꯝ ꯈꯨꯗꯤꯡꯗ ꯏꯐꯨꯠꯀꯤ ꯂꯥꯏꯁꯤꯡ ꯋꯥꯠꯍꯟꯕꯤꯒꯅꯨ꯫ ꯃꯀꯔꯥꯜ, ꯅꯍꯥꯛ ꯃꯤꯑꯣꯏꯕ ꯑꯣꯏꯅ ꯄꯣꯛꯂꯕꯁꯨ ꯂꯝꯆꯠ ꯀꯥꯝꯕ, ꯍꯤꯡꯆꯥꯕꯒꯤ ꯁꯥꯖꯠ ꯆꯠꯄ ꯃꯗꯨꯇꯁꯨ ꯅꯠꯇꯅ ꯅꯁꯥꯃꯛꯀꯤ ꯖꯥꯇꯤ ꯃꯤꯑꯣꯏꯕꯕꯨ ꯍꯤꯡꯆꯥꯕꯁꯤꯡꯒꯤ ꯈꯨꯠꯇ ꯁꯤꯟꯅꯕ, ꯅꯖꯥꯇꯤꯕꯨ ꯃꯨꯊꯠꯅꯕ ꯍꯣꯠꯅꯕ ꯃꯤꯁꯛꯅꯤ꯫ ꯅꯍꯥꯛꯀꯤ ꯃꯤꯑꯣꯠ ꯃꯤꯅꯩꯗ ꯈꯥꯡꯕ ꯉꯝꯅꯗ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛꯀꯤ ꯃꯇꯝ ꯂꯣꯏꯔꯕꯅꯤ꯫ ꯅꯍꯥꯛꯄꯨ ꯉꯥꯛꯄꯤꯕ ꯌꯥꯕꯒꯤ ꯄꯟꯈꯩ ꯑꯗꯣ ꯂꯥꯟꯈ꯭ꯔꯦ꯫ ꯑꯩꯅ ꯆꯤꯡꯅꯔꯝꯕ ꯑꯗꯨꯃꯛꯅꯤ꯫ ꯄꯣꯠꯂꯛ ꯑꯁꯤꯗꯤ ꯑꯩꯒꯤ ꯌꯥꯝꯕꯨꯡꯒꯤ ꯂꯥꯂꯣꯡ ꯑꯣꯏꯒꯅꯤ ꯈꯪꯂꯕꯅꯤ ꯃꯀꯔꯥꯜ꯫ ꯐꯔꯦ, ꯍꯧꯖꯤꯛꯇꯤ ꯃꯆꯤꯟ ꯃꯅꯥꯎꯒꯤ ꯂꯥꯜ ꯍꯥꯏꯕꯗꯣ ꯊꯣꯛꯂꯔꯦꯗꯅ꯫ ꯌꯥꯝꯕꯨꯡꯅ ꯉꯝꯂꯕꯗꯤ ꯑꯩ ꯊꯋꯥꯏ ꯂꯧꯔꯒ ꯇꯦꯟꯁꯨꯕ ꯀꯜꯂꯨ꯫ ꯉꯝꯗꯕ ꯊꯣꯛꯂꯕꯗꯤ ꯇꯦꯟꯁꯨꯕꯒ ꯂꯣꯏꯅꯅ ꯌꯥꯝꯕꯨꯡꯁꯨ ꯅꯅꯥꯎꯒꯤ ꯈꯨꯠ ꯊꯋꯥꯏ ꯊꯥꯕ ꯇꯥꯔꯦꯗꯅ꯫ ꯑꯁꯨꯝꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯀꯟꯕ ꯂꯥꯟ ꯁꯣꯛꯅꯔꯝꯃꯤ꯫
ꯑꯉꯛꯄ ꯊꯧꯔꯕ ꯃꯥꯌꯥꯒꯤ ꯁꯛꯇꯤ ꯂꯩꯔꯕ ꯃꯤꯑꯣꯏ ꯑꯅꯤꯒꯤ ꯂꯥꯟ ꯑꯉꯛꯄ ꯃꯁꯛ ꯑꯣꯏꯔꯝꯃꯤ꯫ ꯃꯤꯀꯨꯞ ꯑꯃꯗ ꯃꯌꯥꯝꯕ ꯑꯣꯏꯔꯤꯕ ꯁꯤꯡꯕꯨꯉꯥꯟꯕꯅ ꯂꯥꯛꯆꯩ, ꯑꯗꯨꯒ ꯍꯦꯛ ꯊꯪꯅꯕ ꯃꯤꯀꯨꯞꯇꯅ ꯃꯅꯥꯎ ꯃꯀꯔꯥꯜꯅ ꯍꯦꯛ ꯂꯥꯛꯆꯩ꯫ ꯑꯁꯨꯝꯅ ꯃꯥꯏꯊꯤꯕ ꯑꯃꯠꯇꯁꯨ ꯌꯥꯎꯗꯅ ꯃꯇꯝ ꯁꯥꯡꯅ ꯂꯥꯟ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯀꯔꯥꯜꯒꯤ ꯊꯥꯡ ꯑꯁꯤ ꯑꯆꯝꯕ ꯊꯥꯡ ꯅꯠꯇꯦ ꯌꯥꯝꯕꯨꯡ, ꯌꯦꯛꯅꯕꯅ ꯃꯤꯠꯅ ꯌꯦꯡꯂꯨꯕꯗꯨꯗ ꯂꯨꯔꯦꯜ ꯀꯦꯜꯂꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯌꯥꯝꯕꯨꯡꯁꯨ ꯑꯩꯒꯤ ꯍꯤꯡꯆꯥꯕ ꯂꯥꯟꯃꯤ ꯑꯣꯏꯍꯜꯂꯕꯅꯤ, ꯌꯥꯝꯕꯨꯡ ꯍꯤꯡꯆꯥꯕ ꯑꯣꯜꯂꯕꯅꯤ꯫ ꯃꯀꯔꯥꯜ! ꯏꯌꯥꯝꯕꯒꯤ ꯃꯀꯔꯥꯜ, ꯇꯥꯏꯕꯪ ꯀꯨꯝꯍꯩ ꯑꯁꯤꯗ ꯅꯍꯥꯛꯀꯤ ꯂꯤꯂꯥ ꯂꯣꯏꯔꯕꯅꯤꯅ ꯃꯄꯨꯒꯤ ꯂꯩꯀꯣꯜꯗꯨꯗ ꯂꯩꯔꯥꯡꯒꯤ ꯂꯩꯅꯝ ꯑꯣꯏꯅ ꯇꯤꯟꯈ꯭ꯔꯣ꯫ ꯑꯃꯔꯣꯝꯗ ꯐꯨꯝꯗꯤꯛ ꯁꯦꯂꯨꯡꯕ ꯀꯤꯗꯥꯡ ꯇꯨꯝꯊꯔꯨꯔꯕꯒꯤ ꯃꯇꯧꯒꯨꯝ ꯍꯧꯒꯠꯂꯛꯂꯝꯃꯤ꯫ ꯂꯩꯔꯝꯂꯤꯕ ꯃꯐꯝꯁꯤꯕꯨ ꯀꯗꯥꯏꯗꯅꯣ ꯍꯥꯏꯅ ꯉꯥꯏꯍꯥꯛ ꯅꯤꯡꯁꯤꯡꯕ ꯉꯝꯂꯨꯗ꯭ꯔꯦ꯫ ꯑꯃꯔꯣꯝꯗꯅ ꯁꯨꯔꯨꯡ ꯑꯁꯦ ꯊꯛ ꯊꯛ ꯅꯤꯛꯄ ꯃꯈꯩ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯅ ꯂꯥꯟꯊꯦꯡꯅꯔꯝꯕꯗꯒꯤ ꯀꯅꯥ ꯂꯩꯇ꯭ꯔꯕ ꯃꯐꯝ ꯑꯃꯒꯨꯝ ꯆꯤꯛꯄꯛ ꯆꯤꯛꯈ꯭ꯔꯕꯗ ꯍꯤꯡꯍꯧꯔꯤꯕ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯂꯥꯟꯃꯤ ꯈꯔ ꯑꯗꯣ ꯃꯥꯒꯤ ꯃꯥꯒꯤ ꯂꯣꯠꯐꯝꯗꯒꯤ ꯊꯣꯛꯅꯔꯛꯂꯝꯃꯤ꯫ ꯍꯧꯖꯤꯛꯃꯛꯀꯤꯗꯤ ꯊꯣꯏꯗꯣꯛꯄ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯕꯅ ꯅꯤꯡꯊꯧ ꯇꯦꯟꯁꯨꯋꯥ ꯑꯃꯗꯤ ꯍꯤꯡꯆꯥꯕꯁꯤꯡꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯝꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯁꯅꯥ ꯀꯣꯅꯨꯡꯗ ꯆꯠꯅꯅꯕ ꯆꯤꯡꯕꯨꯉꯥꯟꯕꯅ ꯂꯥꯟꯃꯤꯁꯤꯡꯗ ꯍꯥꯏꯔꯝꯃꯤ꯫ ꯇꯦꯟꯁꯨꯕ ꯅꯤꯡꯊꯧꯒꯤ ꯍꯛꯆꯥꯡꯒꯤ ꯐꯤꯕꯝ ꯐꯒꯠꯇ꯭ꯔꯤ ꯃꯈꯩꯗꯤ ꯂꯩꯕꯥꯛꯀꯤ ꯂꯩꯉꯥꯛꯀꯤ ꯊꯕꯛ ꯑꯄꯨꯝꯕ ꯐꯨꯝꯗꯤꯛ ꯁꯦꯂꯨꯡꯕ ꯀꯤꯗꯥꯡ ꯇꯧꯕꯤꯅꯕꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯐꯨꯝꯗꯤꯛ ꯁꯦꯂꯨꯡꯕ, ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯈꯨꯗꯣꯡꯊꯤꯕꯗꯒꯤ ꯃꯄꯨꯡ ꯐꯥꯅ ꯅꯥꯟꯊꯣꯛꯄ ꯉꯝꯗ꯭ꯔꯤ꯫ ꯌꯥꯝꯅ ꯊꯨꯅꯃꯛ ꯇꯣꯝꯄꯣꯛ ꯑꯃꯗꯤ ꯂꯩꯔꯣꯡꯒꯤ ꯈꯣꯡꯒꯨꯜ ꯂꯤꯒꯗꯕ ꯂꯩꯔꯤꯕꯅꯤ꯫